Meoi ama Makhongda Kaplamle. Haukiba numitki numidang pung taramdai Thoubal District Lilong Police Station manung channa leiba Nganglou Tara Lou gi lambida meoi ama masak khangdaba singna makhong ani makta Nongmeina kaplaga hundoklamle. Police tagi fangba pau matung ina meoi adu Imphal East District Hatta Gopapati Maning Leikai land number 7 dagi MD Abdul Salam chahi 38 Haji Abdul Kadir Elias Itogi machanupani. Mahaki makhong animaki khubomda nongmai maru ani panbadagi Lilongda leiba Nur Hospital da pukhatuna laikanari hairi. Mahak kanana karigidamak thawoina nongmaina kaplamlibano haiba khangba ngamdri. Adubu haukiba nimit kharanigi mamangda masak khangdaba khutlai paiba meoi singna drug karbar tawbaga mari leinana faraga waraklambagi thodok amasu leikrabani hairi. Ishana iralgi matungina party na pibiramba Sairagni paisagi natte nishagi ni aina nishayo lubaini mamangda so party na ibu warakhrabani aduwaida lam helaga maka halaga tawrobagi nasib Lilong mangada ay khong ani Nongmeina kapambani adai party da aina kai thuk kan to leite party na warak pirisai ishana yana laujai makhata ba party ki wa ay kai na susaloi amtong ay party gi wa ilaga chatkani party na wara pirise matung amana tawdna gi khong ani makta nongmei kapamise ay makhata ba kai gumba ina sidagi ahum laksu ba toro pataraga de party na ba hat kane habedo yai sana ya na ay ilang lawjage paisa party na ay rapor kolak pa kay gumba po ingon da leite